Manipuri mitomian sagi masing ka hen hengale hainring ida Senapati district da sahi kuntra gi manungda mioi lak ohum hen hengale lamdam sida khunda minir ba mioi sing nungsi sanana manglom da sangsilabadi hen sakhot porkani haina chief minister na phongdokre Kurumjari, Meng Tabi Sing Taramok Subolo in a Pauk Sano Pijari. Manipur da Myanmar Yong na Atopalebak Singli Sangsilak Pamitop Sing Masinka Hen Hengale. Mitop Lak Tararom Lady Hena Kangahikana, Namringa, Senapati District 3, Lissing Masamapal, Marpumatoi, Lissing Taramatoi Fawada, Mary Lak Om Hen Hengale, Haina, Lissing Taramatoi, Census Report Heidi. Here report. Hana district asida lising machamapan marfumathoida missing lakma lising yang kemanga Zamri kunmathoi leramba du lising ani sum taramathoida lakmari lising hundramapan sama nempum nipanda hengale haina report asina hari masi sada chani sumna nipan hengat pani haina report asina mayek sina pali report asigi matungina Senapati Autonomous District Council gi oina lising machamapan marfumathoida mioi lising humpumari changa kungamanga khak leramba adu lising ani sumna taramathoida lakani lising marfumanga jamri supnam maril hengale hari Sada Hills Autonomous District Council gi oina di lising machamapan marfumathoida mi masing lising marfudra zanipan marfudra taruk oiramba adu lakama lising marfudra humdoi chatret nempumari de hengale haina report asna pali Imphal East District gi oina di lakani lising yang manga chahum humfumanga oiramba adu lakmari lising yang taruk jama tara humdoi Imphal West gi oina lak ahum chatret marfumathoi oiramba adu lak manga lising taratare samapan marfudrani thoi Thawal District gi oina lakani lising kunthamathoi chatret marfumathoi oiramba adu lak mari lising kunithoi chama humpunipan Bisnupur District gi oina lakama lising nimpumathoi chama yankhai digi lakani lising kunthra taret chahum marfudra mapanda Churachandpur Autonomous District Council gi oina lakama lising kunthra mari chatret humdra taruk tagi lakani lising humdra mari chama nempum doida Ukhrul Autonomous District Council gi oina lising marfu nithoi chamapan nimpu taruk tagi lakama lising marfu humdoi chamapan marfu nipan Tamelong Autonomous District Council gi oina lising homfu nithoi chani marfu mapan dagi lakama lising nimfu chachuk yankhai mathoi amadi Sandel District Autonomous District Council gi oina lising yankhai taruk chamri nimfu mari oiramba du lakama lising nimfu mari chama marfu nithoi da hengale haina census report asina mayek sengna palli Senapati Autonomous District Council amadi Sada Hills Autonomous District Council da sahi kuntra da mioi lak ahum lising kulumdoi chatret kunga taret hengale haina census report asina mayek sengna palli India gi oina lising machmapan marfumathoi da mi masing karor humpunipan lak kuntra humdoi lising kumapan supna marfudra taret leramba adu lising ani supna taramathoi da karor chama kunmathoi lak nipan lising yankhai mari chamapan humdra taret ta hengatki Manipur gi oina haidiba chahi asida missing lak taramari lising kun chamapan yankhai humdoi leramba adu lising ani supna taramathoi da lak kunipan lising yankhai taret satret marfudra mari da hengatki haina census report asina mayek sena palli Amoromba Manipur da mituk miyan cha singi masing nomagi hengalakpana lamdam sigi yellow sing saktam da singnar pa yabagi pibam leibedagi yellow sing kanana bill puthokuna pass to kiba du ekta olan gadabani haina Joint Committee on Inner Line Permit System Manipur na miyam galoina na kongjang changsilinge cherekta Senapati District da sahi kuntra da miyoi lak ahum hengale haina census report mayek sengna pallaba phawada masigi matang dadi mityeng changbagi mami tadri Lamdam sida khunda minir ba mioi sing nungsi sanana manglom da changsilabadi hena sakor ba porkani haina chief minister na phongdokre waphamasi Tribal Research Institute Manipur na Manipur government amadi Ministry of Tribal Affairs ka khusamnaduna Simarong da leiba TIRG auditorium da pangthokiba Tribal Peace and Harmony Award lesing ni taramari taramanga khosinabgi thoramda man phongdokibani taramadda Deputy Chief Minister Gaikangam Deputy Speaker Presos Simre Minister Parliamentary Secretary amadi MLA Kyasu Sogaki CAC gi oina Reverend S Prem Wifi amadi
Panti Bonyu Gonmei alias Panti Gonmei da award khosinake makhoi animak Manipur da tholiba thodo wathok sing da haktheng na santi pork na ba thamoi seng na thabak paikhalakhiba mioi singni haina singthanaki award ase selona lupa lising yankhai amdi citation yauri civil soina so rakiba chief minister na Manipur da khunda minari ba ekoi masel ase laisang da sang dung lai khrom lingai da khanba wakhal ga thoro aba matung da khanba wakhal ga khenarabra haibu wahang hangningi aigi khanbana kunai sida khenabu wakal kaya thorpani noibana polokpada mathanta polokpani sibu matamda su karimata pudana mathanta sikini sibida puba yaroidaba lan thungidama ekoi masalgi marakta umkhana ba wakalol kya tholiba si thadohaningi haiki khudingmak silbasu sinna ishona pirambani ekoi punamak sil laiminaga tabani laiminari bani onasu laiminaga doribani ekoi punamak Manipuri ngaptani aduna ekoi punamak sida pokpani ekoi punamak sida siminagadoribani aduna amana amagi sina maitai gi lamni sina kuki gi lamni sina naga gi lamni haibasibu aina pokra kanda aina taluba aina sargadai porpasunti ekoi di sidmegi mahaki temporary honor haibatare permanent di natieba ekoi punamak se legal issue ado ekoina mapu asenba aina sargadagi aina purapa aina pokpada purapa woiragadi aina karigi government house tax chidoiba asenba honor di government haibadi ishorne asenba ishorna create tawuni ishorna pirakne ba koi lamsing se adu henga koina sibadu pubu yaudaba sigi da mukta da koi khana dana china dana ba sina maitai gine sina kuki gine sina naga gine na khana ningai kari lairige ba mastaida Saruya keba Deputy Chief Minister Gay Khamna aigi haiba wakhal na mang than satpadigi khunai sida leramba nungsi sanabu marida sauna akaiba piri umkhana ba kaya leraba su ningba kainingai leite proof amana atopa proof amagidama wabiraba matamda lamdama sida amuk hana santi porkani masina santi porpagi amata oiraba lambi oigani haiki ma pamba kunsimari len badugumba missing damakti maton lonna ishor bakin sapum khoi gidi aina napi gani sector gani this is the promise of God aduna kan sida ko unkana ba conflicts maya na malai badong torum so ako this happen to ngalite nihan ngalite still there is a chance for all of us situation na ako marakta santi nungsi sana ba habdo legani amadi lakani habigi thajabudda akoi punama sanction minnasi Lisingani amada Santigi wari sanariba NSN IM amadi India government ki marakta Bangkok declaration hariga khangaba Santigi wari gi ngongkhoi leitaba wafam lauthokibadagi lamdama sida mioi ta Nepal ki punsi mang ki badu ning singduna ngasi All Manipur Club Organization amukona sinduna tara mangarak suba protest day ngasi kwakai thil bazar pangthokre wakan me phama magaluna satekiba toromadu da lamdama sigi tuan ba civil society gulu singna surgaki jul tara marida lauthokibadagi Manipur oraki pheba madu nahona ningsingbu loena ngasi su santi wari parinda framework agreement aibu wafamma nauna purakpana lamdama sigi apunbagi saktam singnar pa yabagi oithokpa sauna leibana miyamna mikupna hum singna leiba mathok tai haina amukui president manikumana fondoke sumai tona India government amadi nation IM gi satari ba pistongna Manipur gi integrity da Manipur gi territorial boundary da kaila pa yaba aduga apagi macet thugai ki yaba gi tangtak lakpada amuko nga si pawda Manipur gi territorial boundary gi namta Manipur gi integrity namta akai ngaktra lai myang golona sumaina akai ngasi asina kai sumaina makoi gi agreement peace talk ki agreement ki against the India government gi thongsul gi mayokta ngasi pawda akai amuko na letra leri ana protest day si lebat thugai bagi yasnaba ponamba ngase India government gi peace talk asigi waru sinaba porti pawdi amukora sathari ba changji ba kangang se letra dumuk chathagi kani abisma amjage
Alaba Nominini Sumna Pangtokiba National Executive Meeting Luisin Vitomda, Prime Minister Narendra Modi na Hada Infal Municipal Corporation Mikalda BJP Councillor Masingyamna Kahalakpagi Manipur Miambu Tagat Papongdok Krehena, BJP Manipur Pradesh na Taro Patsarolaman Kangloli. Lisingani Tara Pangtokadurba Manipur Assembly Election so Miamna Party Sumokumpana, Sogalakani Habigi Tazabasu Tamki Hari. Hosapau Martana Tema Break Matamumise. Helping Hands Group Academy, excelling human development. Admission is open for class 11 science. Unique features, first time in Manipur. Tablet for its students for e-learning. Parents can watch faculties class through mobile phone. Faculties from European countries. Guidance and counseling center. Manipur gi ahamba beautification center mapam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na jingbasu lauthok payai hakchang gi ahen ba fat pam da body gi hair lauthok payai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal. Admission open. Admission open. Position holders kaya puthokraba. National Excellence Awards for Schools Panglaba, Brazilian Institute of Sciences School Moirangkom Imphalda. 2016-17 session ge 11 science the ming channel of form thaba hogjare. Pangliba maki matungina khanaba khudong chaba sing pijari. OBC, MOBC, SC, ST singi chodap ko khudong chaba sing thamjari. Ngasimak ming chanbiu akak naba sit masingni Brazilian Institute of Sciences Moirangkom Imphal. Changi labors or padri producing at the Akcham Choktarba, Tumba Java Yarataba, Kung Hama Nuarataba Singitaba, Amatanaira by the Jolly Sire, Amazon, Jolly Capsule with Changinis Neville. Nasia Coaching Center, New Chakon, the best and the only trusted coaching center in Imphal. Admission open 10 foundation course for class 6 to 10 starts 23rd June. Our toppers are 2nd position M. Suzana Devi, 3rd M. Basundara Devi, 6th Gary, 10th Yaisana, 11th Selina, 13th Babichan, 15th Sujakanta, 16th Ningthem and 25th Apollo. Hurry, limited seats. Irodio Coaching Institute. Admission open for class 11 science CBSE 16 June 2016. Visual based learning sigi kanabadi takliba adubu laina khanghan bangami amasung mitna uraga khangkiba para adubu laina ningsinghali. Other features are small batch size, faculties experts in CBSE syllabus and exam pattern. For more information, Irodio Coaching Institute, Kangabam Lairak Machin behind Baigo Hotel. Amuka Nataramuksari JSA Against Entry Travel Bill Amasung Outer Manipur Travel Forum na Singi District Sing the Satriba Economic Block at K Mayokta Ngasiso Kuri District Pusina Bona Basana Tanu Polam Sing Athimu Pikre Invalis District K Manung Sanba Lamlai Bazarda Lamlai Mera Paibi Amadi Salo Mera Paibi Sing na Ahing Yarektuno Ukrul Tamna Lakpa Gari Kya Sek Tobulu na Gari Sing the Yaropa San Tanu Polam Sing Yaw Tuan Bapolam Kya Pusin Bitinke Polam Sing Adu Leka Gimu Sinangak Sen Tamlaga Satriba Economic Block at Ase Lorba Matungda Mapur Sing Polam Sing Ase Long Kangan K Merapabi Lusing Bimana Fondo Pada Manipur Labor National Highway Sing the Economic Block at Satriba Makai Infal Ukrulam Bita Karimumakal Amati Polam Sing Pubayari Hike Rang Pung Tara, that is some Torpoduna, as I Pung Baro, Siding Hakan Sang or Sai Sinzara Huzim Tokna Reason. I call a doom Horan, I think Tabang Adum Lake to Nadum Zatai. Mohiki Posaging say, Akona Mogi Gari number, a day telephone number, Loyal Salaga, Haying Akona Mogi block a silver Canada to love you love her. Lisingani Mari Mangada SSA Makada Singi District Sing the EGS volunteer when a local sing government among the primary teachers when a Loksingani Haina Tazaba Pikibadu Tabato Onto Piu Haina All Hills District Volunteers Teachers Union President T Sakana Fondrole Manipuri Press Club ta Pangtoki Paugi me from Aduda Mana Makatan Haikibada EGS volunteers sing primary teachers when a Loksinavani Tarani Fabu government Tazaba Pidravadi Union National Kungzanka Sangsalan Haiki. I call Bo Mokoina Pandam Pikiba State Mission Authority na I call Bo Nokoi school me Amsina upgrade primary the upgrade of them no koi buso as a primary teacher when object to be gini high bus pandam si handaki lagliba low the oja sida I koi buso side na as a primary teacher mo in object on bio I bus as a social level the I couldn't contact ning with
India ki manung da Manipur na MDR TV lang da khwaidi ki kumang saupsili haina State TV officer Dr. Yumang Gopal Krishna Singhana hairi TV anaba fanaba leiriba hidak sing thabada irai laina phabangam dra anaba singda akhanba layang pinaba MDR TV Center mangarang Jenims ki campus ta hangdokpi thorom da surga khbe Dr. Gopal Krishna na makata na haikibada lising ani tara ni thoidagi hauji fawda anaba sama marfutara rom lerum ki masigi manungda anaba yang khaidi layang duna phakre makoi manungda anaba marfutara hauji treatment tawduna layang le lising ani tara ni thoida sada hompu amachung lising ni tara homde sada homputara gi sangda anaba sing phan khre Mana makatana hauji oina di MDR Center masura sampurda lady masina thapa mafam dagi lakpada madi lebi khudong sarba kya mayonari base Jenims ta nong hanglib center sina punamaki apabo oiragani haike akoigi treatment success rate akoigi yamna akoi Manipur da yamna phaba mana India gi akoi Bharat ki 50% leibasinda 50% cure leibasita akoi sirdi 2012 tana around 60% move trip cure tawi aduga anotana 2013 da ko sina akoi hauji 70 dagi hena akoi cure taw ngami ko adu akoi gi Manipur da treatment da di MDR TV gi treatment da di akoi sina khar hena paribra na khale akoi outcome da ko Emsu Singmairong branch hangdokre Emsu mai lusangi biang makala hangdoke ba branch asigi lisingani tara manga dagi lisingani tara taret fawgi thopuga da oina mioi khar khanke mugo singadu gi manungda president oina arambam Vikas vice president da RK Barul amadi secretary general oina takilambam Mahesur yauri hauji amugo sona temi bebtan lubni kisi Build your success BYS Palace Compound Machalema School 16 metric parikha da 6% taba ngandara pasi no ba amsung BYS coaching institute ani matra ai grade citizen BYS ki hostel da lejadina BYS ki connection to region course ani ma biawar ga mai pa pasi ngandara kiran Admission is going on Nona sanar pa ko po body building na stamen gi body growth sinabiyo ITC ki oja sing na foundation amadi revision course sing da subject sing bu macha khaina takpi ba amadi mock test amadi test series kya na ai na si phangli ba si da yama chawna mate ba My success is the consequences of the hard work, patience and sacrifice given by the qualified teachers of ITC and the mock test series. Lana chini kun mga para pada in advance or ba growth ba. Manipur da na tana maling no kung kuding magka likla ka number one is again and wishing likla on its 25th celebration. Hainaw yasing mamahaw pambirabadi Legere Freshy Mango Buns adusu sumna tagi lupa tarada 600 ml na tuga 1200 ml Freshy Mango drink labada Mimi noodles lemna hapchigani Champrado na fresh winning labadi Tapiyo Freshy Nimbu Pani Punamak tagi fresh amasung pure oiraba Freshy Amukuso na taranok June Taranipal ning sing tuwanga mari lenena film from Manipur na kekrupat sengwe tabak satakre promisigi sana reba miyogyana saru yakiba taromaduga mari lenena film from ge chairman Surjakantana Manipur film gi lamda khongdari ba miyoy sing su imaleba kanaba hona bada thodang yari haiba wafam khondroke pau khenba ya ne Manipur gi lambai kai ba yaro hai sangsung gi yoda wala pada biwa abai gi sinausin alaman mayam do sin da si bo jun rajin de khudi sathali ba yusem am ko na tawri bi da sai kudin gi film forum su masi abai so abai gi sindani khanjara ka yam gi ni leba ki yogi da muktani mayam tawai ko dawi gi ba madu ningsing ni si su makodi laptop te ba pandam da abai so sabu ya Rams Blood Donors Community amasung ISTV na punna khusam da nga se idan tobi thoroma Rams ta pangthokre ngasi gi thoroma da miyo kyana idan tonakhe
ISTV network ki mainline phone number 2459564 ase yakidaba numit mari nirom sure masina network asigi thabak thorum singna sauna khudong sa dum mai ngare mari leinaba singna yengsin binaba network asigi mai ke digi afil tawle hauji losila padang asigi muru pau amukhana pijre Manipur mito miansa gi masing ka hena hengale handring aida sanapti district ta sai kuntra gi manunda nyoi lak ahu mena hengale London sida kunda miner bemoi sing nungsi sana manglom da sangsilabdi hena sabar ko porkani haina chief minister na fondokre Hausi has to be the bomb translate mengkalu pro pomukana kundre